आकाशवाणी इम्फाल निंगथौखोंgjam सुनी न पाउ पाजरी राज्यपाल अजय कुमार भल्लाना हाइरी नहा ओइबा महिरोइसिंगना ममालेबाकीदमक अमदी मालेमसिगीदमक याइफनबा वाखोलोनसिंग पुथोकनबा होनसी शिक्षा असिना इसागी खक्ता नतना राज्यसिगी याइफनबा थौरांगसिंगदा सरुक यानबा होनसी धनमंजुरी यूनिवर्सिटी की आनब कॉन्वोकेशन थौरमदा सरुक यारदुना राज्यपालना हाय सरकार असिना धनमंजुरी यूनिवर्सिटी असिबु अवांगबा थाकता पुखनबा थौरांगसिंग पाइखतली अदुमोइनमक सरकार असिना यूनिवर्सिटी असिगी तंगाई पदबसिंग अदु मेनखतनबा सेलगी तेंगमांगदी मतिक चाना पिबा ngamdri राज्यपालना हाय I am happy to observe the progress of university has made in the recent years, particularly in the areas of infrastructure development, quality of academic delivery, graduation outcomes, and institutional governance. These developments indicate that the university is moving in a positive direction. Institutions such as Dhanmanjari University have an important role to play in equipping students with skills relevant to the emerging knowledge economy while remaining rooted in the cultural values and social realities of Manipur. Loktak Pakta Chatariba Asiagi Isingi Ucheksing Masing Thiba Masung Atai Pat Amasung Isingi Mapam Singdaleb Ucheksing Masing Thibagi Numidum Nigioba motivation came among us Tegi Hauduna Tasigi Taramapan Pauba Bisnupur Jilagi Sendragi IWT the Pangtukli Thoramasi Raja Sarkargi Forest Department Directorate of Environment and Climate Change Loktak Development Authority Amasung Indian Bird Conservation Network Nasinbani Lemne Idan Tauba Masung Blood Transfusion Services ki matang da no mugyoba mipama mangasi Imphal gi Hotel Classic Grande da Pangtukli National Health Mission Manipur gi State Blood Cell Galonya na Federation of Indian Blood Donors Organization na Manipur State Chapter ka puna shindu na pangtukpa thorom asida akang ahi kaya na idan tawbugi matang da wafam kaya fangdokli thorom asiga mari lenya na numidangi matamda naat kyoba thorom singdu pangtokane hari None Jilagi Nungba Subdivision gi makhada leba Mukti Kulen Kulda numit nini gi oiba mega health camp ama ngasi luishin kre District Health Society noni na sinba thorom asida mioi chambri yang khairom layeng ki hairi lemna hidak langtak su yentoki masiga loinana PMJAY health card chu yentoki hairi Pradhan Mantri Narendra Modi na Haura amasung Guwahati gi Kamakhya phawba chengadaba Bharat ki ahanba bande Bharat sleeper railgari Malda Town Railway Station dagi ngasi lamthakre Guwahati gi Haura phawba chengadaba bande Bharat sleeper chu virtual loina lamthaki Bande Bharat sleeper railgari asida punna matamga chunaraba bogi tarataruk yauri masida punna myoi chanipan kuntaruk tongba yagani railgari asigi third class AC da chana thaknaba piraga ticket mama lupa lising ani chahum rom oigani second class AC dana lupa lising ahum first class AC dana lupa lising ahum chatru oigani hairi Pradhan Mantri Narendra Modi na Maldada lupa koti lising ahum saniyang khairom gi tongan ba chakot taurangi rail amasung road ki project kharagi jatra hunkre kharagi na sanga kre hairi Masigi tungda Sri Modi na Assam ki Guwahati da pangthokpa Boro Jati singi ina kulaba nat amasung sanskriti bu utokpa Bagurumba dohau lising ani kuntaruk da saruk yagani tharmadu da Boro Purup ki artist lising tara romna Bagurumba jagoi utkani hairi Lok Sabha ki Adyaksha Om Birla na hairi Ganatantra Chatpa Leibak amana mapangal kanba lamdam ama ohengi hairabadi miyamga hiram khudingmakta afaba mari thamba tangai phade miyamgi apambasing khangna thabak tawba tai Arut palaitana apaba thausul thaurangsing miyamda uthokpa tangai phade Nai Delhi da Commonwealth Lebak sing speaker amasung presiding officer sing mifam lushinbagi thauramda Sri Birla na hai mifam asa saruk yariba mipum khudingmakna mifam asibu mapung phaba mifam ama ohele masina hena magun lehenbaga loinana thabak thauram sing pangthokpada mai pakpa ngamlagani Kunipan suba mipam asigi tungda kunmapan suba mipam pangthoknabagi damak Adyaksha Om Birla na United Kingdom gi House of Commons gi Sirling Hoilda Chairmanship pusinakre Micro Small amasung Medium Enterprises Mantraloina Himachal Pradesh ki Una jila gi Pendoga amasung Solan jila gi Parwanuda MSME ki Technology Center semgatnaba ayaba pikre Technology Center ama sabada lupa koti tara changani Rajyasigi mapam ani asi handakta nauna Technology Center Extension Center tarahumdoi semgatnaba list thokpada yaurokpani khongthang asina industry sing the technical gilam the tengbang piba tan natana mioi kaya the thabak piba ngamlagani
Chhattisgarhꯒꯤ Bijapur ꯖꯤꯂꯥꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯥꯋꯤꯁꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯥꯋꯤꯁ 2 ꯁꯤꯔꯦ꯫ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯐꯝꯗ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫